terrorist singna threat kanba threat torok matamda madu namdana chakadabani haidana are ba security gi arrangement tor chalhaleba ado somda metai lakh tara mangana chahi gi lengdana chacharak padu mafam duda chanana honana bodamda Indian Army na Indian security forces thingeba ado da ekoi gi leiba religious sentiment duna undermine toroga ekoi ji provoke chahanba aduga asomna kan gi leiba provoke toriba separatist element mayam duna chatharak ba provocative element mayam duna chatharak ba thabak duna kaimta ushanadana complexation oirga lai thokpa aduna India government na tawriba sigi mong singsi sum yengagadi India government na moida agreement tawthongna kibaga loina na moida indirect support ngasi su pirga leiri aduga sugi operatives mayam na chingi jaga singda opium popi pakakna na tharisi Assam rifle gi camp singi mamangda manak loin thaba ngatane moi loi uba ngatane adu basi illegal ne su khangi bani environment disaster to le khangi bani ecological balance to gai khangi bani sigi tawriba mayam se makoi gi site gi chapchana machi lotion na ba chap thabam to tawding asi boda amna su group mayam se foreign gi leader na lead tawga leba group to Manipur manung da pusallaga India government na stipend piraga kem hangalaga thamalaga ekoi gi micham miyam da lan tahan bada India government na moi mathak da thabak kaim ta pakhata ba basi India government na koina na sogale aduna masi chatharaiba mitei miyam da kuki khulai pai ba sing chatharaiba lan si India gi proxy war ne have se sidagi hena mek lar ba kudum changdam kaim leite sinida. Okay, thank you very much. Ai wahang amtanga I thamjauge Jathawa ekoi gi chahi ani pharak pagi khuman lambak da khoi miyam punggani haibagi keno ma hauji kanna tongan mafam singda chatana koi Cocomi na chauba thodang ama lobiri ko masida hauji phauda chatliba mafam sing sida piriba mayamda proxy war ni government of India na koi da sumaina si sanare khona re habe matang sida habidi chatlubada kari haini ngasai haidena nongmei kamna ba khona ba budi koi miyam gi ihona makhoi je defeat tawba ngamgadori bani habido chatliba khongthang sida hauji kari isada kari feel tawi as a Cocomi convenor oina something positive response positive reaction positive in the sense India government tawriba aron ba lalong mayam si akoi miyam si phanayam na phajana hujiti bhab taminare aduna ekoi ahan badadi ekoi kuki da tainaraga irang si loigado be khalame ba adu hujiti miyam si pochidi cookie sidi koi chi u na thajal ko hui oile na me ar hui sida chi engon da chikka do hui se tana da sun phu be mota nukti gi hui thajal ai ba hui maya thawal laga sarang dagi hangdo thajal ai ba hui mapu ji thiraga thengna di masi hui ji tolok pa hui je koi da tana ba chik pa di lepro ha ba si miyam no ji khangnare ar lakadori ba tawgodori ba me hongi miyam gi mifam sida ko yamna absolute oi ba actionable India government thabak pangthok pa ngamoina hai ba sunga yaroi da ba pangthokpam thokpa aduma thabak singsi namdana pangthok hananabagi akoi miyam gi decision adu logudori ni aduna hairiba pochida miyam singsi hujik loina penadre miyam se akoi huptana soidna miyam se thola kanda miyam gi apunba voice ama India government da tadriba miyam du tahan nanabagi soidna miyam se tholani haibagi miyam tholakani haibagi ji kanba yoma lera khulakta lojing loya da lekairo lekaida yamna kanba web ama hujik lai ara koi su masida miyam singina phone tawraga khoida wari sabalak piu wari nga haibalak piu haibada koi ayung dang khangda ayu pung torong makhaida koi mifam chali ren ahing pung 13 makhaida koi lila mafam do chala koi wanga ngabni maram dikena miyam tin mafam sida koi miyam si bab tamine de ade miyam di kalam da yade leba kalam da yade tung da horok dori bai chai su miyam sida amuk siguma poche thorak ta thohan da nanaba another lakadori ba chahi cha kaya da miyam mito miyan jana muk lakhat pangam dana ba mito miyan jana ekoi bung namdha bangam dana ba ekoi gi lebak si ing tamna mapangan kanna phajana lehongna na bai damukta yumpham thon gada basi hujik ekoi matang chap chare na ekoi na supai an hai sigi initiative che changjan ga doi campaign sida ekoi hubna ekoi adu da ama hai basi leitana India government se ekoi chap chana thengna na bagi thorang sida mayam loina option min ga dabni hadana admine tham Khuraijam Athouba da lak jage Oza Khuraijam Athouba khoi Manipur gi hauzik laiba conflict asida proxy war yaure haribasi proxy war si kari maram gi damakta yauri bano aduga matau karamna lakpano habisi gi matangda aduga hauzik thogli ba khoi gi conflict asi hana fully design tawrabra haibagi chingna ba ma sulai oza Athouba kari thambi ni utang thambi
aspects ani hum di sui to shalo ye ko kaw gi do ma civilian ya aspects ani hum suna punna yeng da ya da bakra lei akoina proxy war gi declaration ma pidei si mamang gi chahida 2024 gi tangkhai khare henjalak pa haidi handaki thoiba manipur gi crisis si gi chahi hek henjal aba matungda poching si punna yenga kanda thokriba thodong mayam si koina realign tawraga karai da kamaina kari oirapano habsi yenga kanda koi masigi conclusion si da tagibane ado hairi masigi conclusion si amuka tangai padana koi masi miyamna mass oina masi acknowledge tawraga masida react tawning bagi kano si khara wat kiba aduna madugi wali ba saruk tu handak amu koina masi reaffirm tawrakanda miyam da madu convince tawna ba akoida phangiba machak mathum haigadra natraga madugi evidence mayam madugi logical loiba situation mayam ama proxy war sibu define the way about incident mayam amagi collection tawra kanda adui potu chapsan establish to wanga makpadai news ye koina hairei se say for example ai makok tagi haujage genesis am yengse genesis yengse adi hujik manipur da thoi irang sida han banumit ki me gi tang hum gi sida irang si rally dagi torbung gangbai da leriba meitei gi khunching da attack to bulak da AK47 pai ba full combat dress set pa kuki gi adun laba militant armed group se yor gala me loi u na tra video viral oi dana me da kuba khu dana taw dana no mai pa AK47 pai ga sat padu adumaina lak khraba matung dagi whole conflict si makoina drive tawraga akoigi meitei civilian da lan tabai thabuk si moina mang tharaga tawkheba ara hairi ba sigi khulai pairi ba kangu si kanano haiba se koina chum ko thi thiraga yenga kan di sigi group si India government ga suspension of operation agreement sign taruga leiba militant group ngakta na ara suspension of operation agreement gi sigi pack sida sign taruga leiba group si punna lalo lup kun ga manga na ba kun ga manga si manung da amana group group taraga group tare na pulaga amana koi UPFC oiba aduga amana group taraga nipan na pulaga aduna KNO oiba adu KNO ga UPF ka si umbrella ani gi makhada tawraga sigi group kun manga si punna India government na suspension of operation agreement si 2008 ta sign taweba adu 2008 ta formally sign tawjaba taraga su 2005 ta Assam Rifles ka moiga gi marakta akoigi unofficial oina already ceasefire ma moi masen gi marakta understanding ma leraga already khut thanaram dre okay 2005 ta masi manipur government bypass tawraga tawram thabang ne mani matam adu da irang chi kankala kanda akoina state government hang matam da akoida 2005 ta information kaim leite 6 ta leite 7 da leite adu 8 ta formally tawram dai da kangala kiba lei habasi matam du da ko na myam moigi sarkar pai bi sing na haidoro ka koi khange ba ko admaina tawkiba pochi suspension of operation, the word itself, operation am suspend to do ni. Ada operation suspend to do riba operation si operation sungi leki te. Malam di ujigi mo agreement sign to riba armed group sing se. Masiga India government ki Indian army or Indian security forces ki marakta encounter to na ba nomai kam na ba ambush to bugi record am leki. Not single bullets was fired from the Cocomi militants towards the Indian army. aduna operation sungai leita ba pot amada operation suspend to way agreement ama sign to re haibase adudagi hauna dum magi yamna deceiving oiba minamba or madu khoi miyam sida lan na pauthokpa pot amada proxy oiba arrangement ama tawre haibase adai dude hore adagi de amu hairiba sigi sign tawnariba group ani se KNO UPF hairiba group ani sigi amu leader ani se KNO gina PS Hawkip the UPF kina hojiki thanglian pau guite moi ani mukse foreigner neba PS Hawkim na Nagaland da pokpa sorry Burma gi Somra Trek da pokpa Somra Trek da chawba aduga Nagaland da laga settle tawkiba Nagaland da bank ki service pok tawruma ba aduga kona Manipur da shift tawrokpa hai benu pasina KNO gi president oire adagi thanglian pau guite hai sina 1990 phoba Myanmar da military akoigi Myanmar da member of parliament vote karaga MP oiramba nupane aduga masi Myanmar da akoigi moigi politician me amde attack torokpodagi Myanmar thado chielaga 1993 da Churachandpur da laga settle tawkiba aduga hairiba 1993 da settle tawkiba nupa se
1994 da Indian citizen oil reme Indian passport pai le reme aduga mana linkhat pa hojiki Jomi Revolutionary Army hariba ZRO hariba Jomi Revolutionary Organization hariba sigi group sigi mana chairman oire aduga ma su India government na 2008 da sign to wis ma su pusala sign to rome adu India government na hojik suspension operation agreement sign to rine hariba lalo rup sing se masi Burma dagi originator of foreign leader ngakta ne ba adu India manung da pusalaga India government na sign to roga foreign leaders sing na lead to ba armed group terrorist group mayam si ekhoi gi Manipur gi chingi saruk sing sida strategically tampak sing se koina question laga game tara ga marina lan ban chara khoi ji moi gi designated game ne na moi na thamam me ba matam adu dadi suspension operation agreement sign to matam dadi Manipur gi micham miyam na koi jamani hoi kai loina mak mayam na kari khalli laloba lambi da lootpat to ba crime to ba Churachanpur da nungdang chatpa ngamdaba mapan thokpa ngamdaba aduma crime yam to ba khulai pai ba group mayam si India government loina khomjel laga peace talk to dana designated game da pusandana stipend pi dana normal life da pusalaga di masi apabo khongthang ni na koi karam ta react to kite akoi civil society su react to de mayam na madu India government gi peace initiative hai dana koi ka hetare lal horga chalu mi sing do pusan bagi campaign mama gi initiative ma lorok pane masi yam phaba policy ne na khalaga mayam da karam ta react to kite ba adu moi di adu da moi na toru mi sidi hairu mi sing si pusalaga makoi si mapangan hapaga makoi si counter insurgency operation da sinna ba oile na adu counter insurgency operation da sinna ba du phoba adu phodo miyam na kaim haide ba because madu India government gi magi counter insurgency operation gi policy ba ne dum khal leba underground da lady ba armed group mayam du India government highway in da ba mayam du highway in ba kangu sing si moi gi proxy army wena Indian army gi mahutta makoi si moi gi proxy army wena season raga haide ba outlawed underground koi gi group mayam du mathak da operation to han ba season ra ba se si phodo miyam common people na kaim ta madu da react to de madu India government gi tawum thokne na dum khandong na reba adu bo hairi ba adu gi group mayam duna handaki me gi tang ahum ji lakh matung da gi di civilian population da micham miyam da direct aggression chathara khone ado sigi aggression chathara kuma tam sida di ekoi na khalam na India government yoga thamba India government na stipend piraga game saraga Assam rifle nga aga suk sang na sei tra te time ban hena thama ba group sing duna Phongna tholaga Manipur gi micham miyam da mitai da kari da angak phangna sumaina nupi angang yauna hatana lan tara kanda si phawda India government na makoi si lakshan ba control to ba warak ba wate ba thabam da tawdraga di India government na moida injan ba adu lan amani hadan miyam na loroi de maram si kadai da leige habisine ba aduna masi pochi India na Manipur gi ngangna sana ba yada ba lalobu sing si lakshan na ba honna rakpada ngamaktabadagi chahi yankai umpuena ngamaktre armed forces special powers ek impose tawraga army gi military gi akanba operation nama chathara kanda mihan mipun fake encounter de milising singam changa ku nipan register tor lai re ahen ma ma hat kre adagi de khoi gi custody da hat khiba adagi di disappear to khiba forced disappearance to khiba imung manung da nupi ngang ijat khongoi na khiba ang devastation thokna nei khaira phawda makoina pami ba objective to meet to kidre adubu makoina chathagi ba human right violates to ba India gi army have sidi accountable we re and state ki forces ni na moina human rights violates to khiba aspect me amsina international issue we rakpa Supreme Court la ko dagi Indian army si back futa chingthokra kanda makoi gi mahutta kuki gi khulai pai ba sing si amuk proxy army wena pusalaga moina agreement ama su agreement I say it's not an political appeasement agreement we ram drive masi contract agreement we le ram karama makhal gi contract no hai kanda kuki gi armed group mayam sinat pami ba kuki gi homeland se masi India government na at some point of time moina masi bargain tawna na bagi negotiation da pusalak pochi moina tumina ta thoki ba khanar si koi heng yeng asi but hanai koi thabok se tawro na hai ki ba man ba adu gi contract tu di yanara kanda kuki sinasu Indian army gi mahut silaga moina sigi operation sida intelligence ki kari gi hanagi akoi gi tongan ba underground organization me amna base hangna leram ba Churachanpur da Sajik Tapak da Kamjong da amada ukul da leram ba me am se hoji amta leiba ngamaktre se hoji ki hai ba kuki gi arm group me am sigi support gi madu akoi gi sanitize tawrei ne ba adu gi mai pa pudu yenga kanda India government ki side gi moida ahen ba leverage pithoe hena moisi kahetare akoi gi partner moina military partner
coordinated mercenary force and I hire mercenary forces amo in India government contractor foreign dagi pusalaga Manipur da thamaga miyam sidadi lana admain tawdi adamnina legal document amo ehuna ba legitimize to yana bana suspension of operation and nomai kapalem na ba na hire agreement ma to delhi da toroga sign tawsala moji legal immunity pitwe adu immunity do hek phangi bada di moina phone operate toroga chingi area se moina pura dominant tawsalaga occupy to bana adu poto miyam na kaim haram da poto ngasi di micham miyam da openly lan taraba matam si hoda India government tumin leirabanina makha lan chathagiba counter insurgency gi amagi miyam di matman makha tarakpada India government masi proxy war moina lakshan mangam daba lalolu miyam dugi civilian population sida hostage oina tohlakanda thamalakanda madugi potuda kahatare moina pamibo objective se phangnana ba miyam si sari pairaga metpani adu si hostage situation na moina thamnana hona koda Indian army na India government na thambadi adabanina proxy army na thamagadi madudi moina nate haire adu hojik si home minister bisana maitei ga kuki ga khanabani masi terrorism ga mari lenade lining la shonga mari lenade moidi hanadagi manipur ji khanara lakwa lebang ni naga kuki ju chahi tare changi ga na moina justify tawna ba state me hong da thairaga haire se ga da hojikti Indian army show yaudana moigi some logistic support kar piraga moida protection kar pithok mai teina moida lan tan ge haira kandana nom se khana kani si chang yaro enong thatpa aduga kuki singna muk toro ke haira adudana mu logistic support drone nung ama camera intelligence input pithok amuk tawba handak de gui dana molam village ta truck ahum whole logistic support mayam loin among ration nushan badagi material combat material nu loi yaurga kuki da pi doi torombada Indian army gi akoi gi base akanogi Assam rifle gi truck sing pi ge torombada kunja sing na phaba da NSNI na media da report hol ki belari to admaina tawra kanda season na ko ponina masi akoi meyam punna khangmin na kanda sigi poche hana defeat tawdraga di akoi nang Manipur gi irang se akoi na lotion ba pami ba awa ba khang meyam si issue sigi magi main accused or main ekogi responsible weriba India government si magi actual mana tawriba aran basi expose tawdragadi akoi mai thiba pibunga moroi habisi khangamnina masi miyam da expose tawu change habidugi campaign du matungina hairaki wafam ne hoi oza thawadu hauzik chathariba khoigi campaign haigadra si miyam da paksana khanghallaba matungda habdi miyam gi mandate defeat taw ngamgani habgi thajabadi leibra government se khoi noi kamna mai thi pinga moy mapangani yam kan ba China yam kun ba army yam leiba dune khoi ga moy ga na lan kamna ga donote makhoi di miyam gi hona mai thi ba pi ga dawa ngasi phawda moina miyoi lakh tara ga manga muk meitei lakh tara manga bona fide citizen of the country India gi constitution na guaranteed to ba fundamental rights chahi ani matlaga India government thammi se masi akoi miyam na apun ba ihom na defeat tawdana masi akoi civil society gi akoi lu kharan na lawba alaman kharan lawba akoi kharan na legal petition tawna mai thipi ngamoy manam di mamang da 2001 da agreement sign tawthorba agreement se moina roll back tawrisi miyam gi ihom na ni atopa power am tana nate ada adumai tawna handak chu miyam gi dumba apun ba ihoma choina na mathau tarakani adugi pochi miyam si tawudoi pochi chapchana akoi da madugi cause to kangaga thola gadi cause khanga thola gadi ihauji thengna bada thona phana thengnai cause khang daga minal pa changa yela tholak padu di nga ki tawsandar maga swai mangki ana miyam ki poje munna cause to khangmin na bai daung ta koina white campaign chi chathara phane okay thank you very much amarik chumba warol thambiri makha chatha oina ai ja thawudang lakjege ja thawban akal na sei trampan suramne moi punna coordinator rese mandi 2008 2005 te ni 2005 te ngasi 2004 25 yore aduna si asuk changra matam ji moi adwaina toroga lae hojik swaida Manipur manung da operate to khakta na Burma da operate holisine Burma da chakraga na kuki National Army Burma KNAB hai se KNAB si Indian Army ga pullaga operation tawi habasi innocent I am na statement tholai ne si ekta pangai hajal ku yaba de innocent I am masasi India government ga peace talk tawga leiriba group amane ba moina ngang basi unfounded ekhoi allegation ekta tawro eba adu tawru matam sonda moi jathariba political dialogue to su pressure la ka doine ba adu moina du haire ni tangkul gi kamjong da leiba tangkul gi village ki leader sing na media phone thola haira bane okay somna kanda khoi charang nei me amse lotion na ba hona bai mota Burma rom da na bomb kapa drone pai ba adu to le re kaino to ri sena da asam na phalong seng du re ni khabar da khoi dum ba to bu lei ti na
adi yengoba aduna masi India gi leiriba different moigi intelligence ki agency singsi marakta opinion manaraktam ne narrative manaraktre inputs manaraktre NIA nama hai Assam Rifle ki military intelligence nama hai army chief nama hai adagi di SIB nama hai moi mase manaraktre se kai no hai kanda achumba potu moi me punna holistically khangminnaraga sangjalakpa adu makhalgi lalong ama oidrabnina certain khoi India gi think tank kharana PMO gi office tagi or home ministry gi office tagi operate toroga Assam Rifle gi official amadi intelligence singa collude toroga design toba adu makhalgi irang ama oirabnina atopa agency singna laga operate torokandadi mai gi agency gi autonomy amadi magi investigation gi findings sing dudi dum thamak tabne aduna Indian army na drone bombing tawde army chief na hiring ne to atopa marak sara ki minate Indian army gi chief na drone bombing tawbo leite aigi on reliable source tagi phajana ai lawraga hange ground tagi kaim leite haire NIA na di evidence yauna koi gi court ta case file pukhalakramne drone bombing gi wena ana aduk chawgraba national gi investigative agency na nga po wadu Indian army na adu contradict tawrabni na achengba pochidi thoktre haibana moi masen gi marakta achumba si karai do no moi masen ju confuse chalaga leire aduna home minister na irang horokuma tamgi parliament da thamgi ba wafam dagi na ngasi bogi ngarang nahan gi parliament gi session bogda man thamai bi statement sida man hongai ba statement me amse Jay Shankar na ada US de sala kasalu ka andana external element yawe na mahiram ari home minister masana Burma rom dagi sanction lakpa Chin Kuki brothers singi migration na maram moiraga tholok pa posu yawe na khara mo hai adu ikon ko madana mai chei Kuki ga khata moi ma nani ma ta tawna bani atopa terrorism ga religion ga kaim ta mari le na de na mo ilai lang sin na thokre aduna moi na smaina machin thi dana ona te na nga ise kai no hai kanda they are trying to conceal the actual truth achumba wa du di losal laga thamaga mathak ta malal laga miyam se ona te na sum tawre leibagi mayek laraba adugi mioi ba magi attitude to expose tawre ine character expose tawre ine ba aduna masi India government gi side gi quite problem lai se kai no hai kanda separate administration gi demand se lak matam da so India government don't have a absolute decision akoina hanjan na haire sida India gi mogi official sing lak matam da so noina Kuki da separate administration pi gi do le raga di pi ni dum khalo hairo khoi da so hairo we know how to respond akoi so du me tu ina sana ba decision zum lo ni pi ro ina haira ga na moi da pi ro hai ko noina pi ni so haida pi ro so haida admaina chak chang na thamaga di Irang toriba separate administration tana bi dong lan toriba kang bu da false hope am pidro akoi ju kan honor dis phangbe India go meno ju piro directly ana aduna Irang si chingnaga puna bai maram se Irang sangdona na maram se India go mena dum bagi sagi keno se switch simoina dum sanara thamme ham se aduna dum mathanda taje ba adagi di hostile territories handak home minister na highway se free access to holani na harak matam da precondition hum thama Kuki p amadi kotuna Chingi hostile area da moi sine wa hini hostile area sing sida tha taruk akoi suspend tawraga separate administration p ni hari tha taruk suspend tawraga akoi thambi ai aduna tana separate administration p gi wa khanar do gadi hostile area da mete imda changbi yaro hostile area moi sine ba so hostile area hana generate tawri hostile area se masi military crackdown to ba natra masi sanitize to thokpa habasi India gi leriba security forces na state ki security forces to do natro adu to the hostile area generate or create to riba responsible organization Kuki in peace hoisunu ko tu ju hoisunu moi tholai ba leaders indu India government ni side gi legal action lo do maram kaino governor na khulai thingalo na haire sibok tangna thingatragadi action lo ni haire aduga technopol gi village volunteers kanguna akori separate administration p di khulai thingalo haire adu tari adui mayok ta governor na act to do maram kaino adu tagadi India government na Kuki na ngaletana defy to ba mogi defiance aduga mogi illegal oiba activities mayam mogi peace ki mayok ta changjalakpa activities mayam moina atopa religion gi sentiment da
yamna hurt tawba adumba provocative oiba thabak chatharakpa ngasi chu akhoi gi ibudo ko burugi a san marumgi magi da leiba surung manung duda moi khara changjalaga kuki biza singna video toraga ade da moi mayek ta kai kero angam kai isandana kari mathai na ji video thadore adu tadi amarnath yatra amarnath ki akhoi gi laifam da kedarnath ki laifam da pakistan da gi changakpa khulai paiba lanmi singna adumba thaba ma tomatam da india government tumi leigadra ana india gi pilgrimage mayamna amarnath yatra chatke hai matam da terrorist singna threat kanba threat torok matam da madu namdana chakadabani haidana are ba security gi arrangement tor chalhaleba ada somda metai lakh tara mangana chahi gi lengdana chacharak pa dum mafam duda chanana honana khodamda indian army na indian security forces na thingeba ada da ekoi gi leiba religious sentiment duna undermine toroga ekoi ji provoke chahanba aduga asomna kan gi leiba provoke toriba separatist element mayam duna chatharakba provocative element mayam duna chatharakba thabak duna kaimta ushanadana complacent oirga leithokpa aduna india government na tawriba sigi mong singsi sum yengagadi india government na moida agreement tawthokna kibaga loina na moida indirect support ngasi su pirga leiri aduga sugi operatives mayam na chingi jaga singda opium popi pakakna tharisi assam rifle gi camp singi mamang da manak loin thaba ngatane moiloi ubang ngatane adu basi illegal ne su khangi bani environment disaster thole khangi bani ecological balance thugai khangi bani sigi tawriba mayam se makoi gi side gi chapchana machi lotion na ba chap thabam ta tawding asi bawda amna su group mayam se foreign gi leader na lead tawga leba group tu manipur manung da pusallaga india government na stipend piraga kem hangalaga thamalaga अखोई की मिचम मियाम द लान तहनबदा इंडिया गवर्नमेंट मोई मथक थबक कइम त पाखत बायबसी इंडिया गवर्नमेंट ना कोइना ना सौगले अदुना मसी चथरैबा मितै मियाम द कुकी खुलाई पाइबा सिंग चथरैबा लान से इंडिया की प्रॉक्सी वार ने हैबसे सिदगी हना मेक लारबा खुदम चलदम कइम लेते सिनिदा ओके थैंक यू वेरी मच आई वहां तंगा इ थमजाओगे जाथवा अखोई की चाही अनि फारक पगी खुमन लंबाकता अखोई मियाम पुनगनी हैबगी केनो महौजी कन्ना तोंगान तोंगान मफम सिंग द चतना कोई कोकोमी ने चौबा थौदांग अमा लौबिरिको मसिदा हौजिक फौदा चटलिबा मफम सिंग सिदा पीरिबा मयामदा प्रॉक्सी वारनी गवर्नमेंट ऑफ इंडिया ना कोइदा सुमाइना सी सानरे खोनरे हैबे मतंग सिदा हैबदी चटलुबदा करी हाइनी ngasai haidena nongmei kamnaba khonaba budi khoi miyamgi ihona makhoi defeat tawba ngamgadoribani haibado chatliba khongthang sida hojik kari isada kari feel tawi as a Cocomi convenor oina something positive response positive reaction positive in the sense india government tawriba aron ba lalong mayam si akhoi miyam si phanayam na phajana hojikti bhab taminare aduna akhoi ahan badadi akhoi kuki da tainaraga irang si loigadobe khalameba adu hojikti miyam si pochidi kuki sidi akhoi da chiu na thajalak hui oilena me ar hui sida chi engon da chikka doi hui si tana da sun phubai mohta nukti gi hui thajalaiba hui maya thawlaga sarang dagi hangdo thajalaiba hui mapu ji thiraga थेंगनदरदी मसी हुईजे थोलक हुईजे कोइदा तानबा चिकपदि लेपरो हैबसी मियाम नजि खंगनरे अर लाकदोरिबा तगदोरिबा मे होंगी मियाम gi मिफम सिदा एकोय यामना एब्सोल्यूट ओइबा एक्शनेबल इंडिया गवर्नमेंट थबक पांगथोकपा ngमोइन हाइबा सुंगा यारोइदबा पांगथोकम थोकपा अदुम थबक सिंगसि नमदना पांगथोक हननबगी एकोय मियाम gi देसिन अदु लौगदोरिनी अदुना हाइबा पोचिदा मियाम सिंगसि हुजिक लोइना पेनद्रिबा मियाम से एकोय हुप्तना सोइदना मियाम से थोला कांदा मियाम gi अपुनबा वॉइस अमा इंडिया गवर्नमेंट दा ताद्रिबा मैम ताहननबगी सोदना मैम से थोलानी हैबगी मैम थोलकनी हैबगी जे अकनबा इहोमा लेर खुलकता लोजिंग लोयादा लेकैरो लेकाइदा यामना अकनबा वेब अम होजिक लाई अरा खोइसु मसिदा मैम सिंगसिना फोन तौरगा खोइदा वारी साब लापियु वारी nga हाइब लापियु हाइबदा खोइ अयुंग दां खंगदा अयु पुंग 3 मखाइदा खोइ मिफम चली रेन अहिंग पुंग 13 मखाइदा खोइ लीला मफम दो चला खोइ वांगा ngabni मरम दिगे मियाम तिन मफम सिदा खोइ मियाम सि बाप तामिन दे यादे मियाम दि कलम दबे यादे लेबा कलम दबे यादे तुंग दहरो कदोरि बाइ चाइसु मियाम सिदा अमुक सिगुम पोचे थोलक त थोहन दननबा अनदर लाकदोरि बा चाहि चा कयादा मियाम मितो मियान जाना मुक लाखत पंगम दनबा मितो मियान जाना एकोय बुंग नमधा बंगम दनबा एकोय gi lebak si ing tamna mapangan kanna phajana lehongna nabai damukta yumpham thongada basi hujik एकोय matang chap chare na एकोय su pai an hai
시기 이니셔티브 세 장전 거도의 캠페인시다 거의 흡나 거의 아두다 아마 하이버시 레이트나 인디아 거버먼트 거의 짭짜나 팅나는 거기 도랑시다 매암 로이네 옵션 민나거든요 하드는 많이 탐지 Okay, thank you very much. I'm Namrit from Bowarul Thambiri.